ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯪꯒꯤꯇꯥꯔꯥ: ꯏꯆꯦ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯒ ꯏꯃꯥꯒ ꯑꯩ ꯁꯤꯟꯅꯕꯗꯅꯦ ꯁꯤꯕ ꯁꯣꯏꯔꯔꯣꯏ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗꯕꯨ ꯑꯩꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏꯌꯦꯅ ꯊꯣꯛꯎꯏ ꯍꯥꯏꯔꯤꯁꯤꯕꯨ ꯉꯥꯎꯗ꯭ꯔꯕ? ꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯏꯃꯥ ꯍꯧꯕ ꯌꯥꯏ, ꯃꯍꯥꯛ ꯍꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠꯇ ꯆꯪꯂꯝꯕꯗꯤ ꯌꯥꯏ ꯍꯥꯏꯕ꯫ ꯃꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯅ ꯌꯦꯡꯂꯝꯕꯅꯤ ꯅꯪ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯩꯗꯣ ꯑꯗꯨꯝ ꯊꯣꯛꯂꯕ ꯁꯣꯏꯗ꯭ꯔꯦ ꯈꯟꯗꯅ꯫ ꯃꯗꯨꯗ ꯁꯪꯒꯤꯇꯥꯅ ꯁꯣꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ? ꯅꯈꯧꯔꯤꯒꯗꯣ ꯃꯦꯠꯂꯒ ꯍꯥꯠꯂꯝꯗ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯃꯗꯨꯗ ꯄ꯭ꯔꯦꯃꯤꯀꯥꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯍꯥꯛꯅ ꯂꯝ ꯍꯦꯟꯕꯗꯒꯤ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕ꯫ ꯁꯪꯒꯤꯇꯥꯅ ꯑꯩ ꯀꯅꯥꯅ ꯂꯩꯀꯥꯏ ꯅꯨꯄꯥ ꯀꯣꯏ ꯍꯥꯏꯒꯦ? ꯑꯃꯅ ꯃꯔꯣꯜ ꯑꯃ ꯐꯣꯟ ꯄꯥꯏꯔꯛꯇꯕꯒꯤ ꯃꯊꯥ ꯁꯥꯕꯅꯦ, ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯆꯕꯦꯡ ꯆꯕꯦꯡ ꯄꯉꯥꯡꯗ ꯉꯥꯡꯕꯅꯦ꯫ ꯄ꯭ꯔꯦꯃꯤꯀꯥꯅ ꯀꯅꯥꯅꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯅ? ꯁꯪꯒꯤꯇꯥꯅ ꯍꯌꯦꯡ ꯐꯖꯅꯅꯦ ꯋꯥꯔꯤ ꯁꯥꯔꯁꯤ, ꯇꯨꯝꯃꯣꯏꯁꯦ ꯊꯦꯡꯂꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯇꯨꯝꯊꯈ꯭ꯔꯤ꯫ ꯌꯦꯅꯈꯥ ꯑꯗꯨꯗ ꯎꯃꯦꯁꯣꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯁꯣꯔꯥꯇꯤ ꯀꯨꯏꯁꯤꯜꯂꯛꯂꯔꯣꯏ, ꯑꯗꯣ ꯂꯪꯆꯥꯛꯄꯤꯗꯣ ꯑꯗꯨꯝ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯀꯝꯗꯧꯕ? ꯎꯃꯦꯁꯣꯔꯅ ꯉꯥꯏꯈꯣ ꯏꯇꯥꯎ, ꯂꯪꯆꯥꯛꯄꯤ ꯍꯥꯏꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯅ ꯂꯪꯆꯥꯛꯄꯤ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛꯇꯅꯤ, ꯑꯗꯣ ꯃꯍꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯇꯟꯅ ꯃꯍꯥꯛ ꯊꯤꯕ ꯆꯠꯂꯗꯤ ꯐꯅ ꯀꯨꯏꯅ ꯆꯪꯂꯅꯤ ꯇꯧꯔꯤꯁꯦ, ꯑꯗꯣ ꯃꯤ ꯑꯇꯩꯒꯤ ꯊꯋꯥꯏꯗꯤ ꯀꯣꯏꯄꯥꯏ ꯄꯥꯏꯕ ꯈꯣꯠꯄ, ꯃꯥꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯈꯣꯠꯄꯒꯥꯁꯦ ꯌꯥꯝ ꯊꯨꯅ ꯊꯨꯅ ꯉꯝꯃꯦꯗꯅ ꯍꯥꯏ, ꯑꯗꯣ ꯏꯕꯥꯅꯤꯒꯤꯗꯤ ꯀꯔꯤꯝꯇ ꯉꯝꯗꯦ, ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ? ꯃꯗꯨꯗ ꯄꯨꯃꯦꯁꯣꯔꯅ ꯈꯪꯗꯦꯗ, ꯆꯣꯡꯈꯠꯂꯒ ꯑꯝꯇꯪ ꯌꯦꯡꯁꯤ ꯍꯥꯏꯕ꯭ꯔꯣ, ꯄꯥꯏꯕ ꯌꯥꯕ꯭ꯔꯥꯗꯅ? ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯌꯥꯏꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯣꯡꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯕꯥꯅꯤ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯂꯦꯞꯈꯠꯂꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯥꯏꯕ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯇꯝꯅ ꯄꯥꯏꯔꯒ ꯂꯥꯛꯂꯤ꯫ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅꯥꯡꯁꯤꯡ ꯑꯃꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥꯁꯤꯡ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤ ꯐꯥꯎꯕꯗ ꯂꯪꯆꯥꯛꯄꯤ ꯑꯗꯣ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯐꯪꯃꯟꯗ꯭ꯔꯕꯗꯒꯤ ꯄꯨꯃꯦꯁꯣꯔ ꯑꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯊꯔꯛꯇꯨꯅ ꯐꯝꯊꯔꯒ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤ꯫ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯕꯨꯃꯦꯁꯣꯔꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ, ꯊꯦꯡꯅꯧ ꯇꯝꯗꯗꯅꯅꯦ ꯇꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯛꯐꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯁꯦ? ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗꯅꯦ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯉꯥꯏꯁꯤ, ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯕꯨꯃꯦꯁꯣꯔꯅ ꯈꯪꯗ꯭ꯔꯦꯗ ꯏꯇꯥꯎ ꯇꯧꯔꯤꯁꯤ, ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕꯗꯅꯦ ꯀꯗꯥꯏꯗꯒꯤ ꯊꯤꯔꯨꯗꯣꯏꯅꯣ? ꯑꯩꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯤꯕ ꯐꯪꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯎ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯕꯨꯃꯦꯁꯣꯔ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯈꯔ ꯁꯨꯛꯄ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈ꯭ꯔꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯔ ꯆꯪꯁꯤꯜꯂꯛꯂꯕꯗ ꯅꯨꯄꯤ ꯈꯔꯅ ꯁꯤꯊ ꯁꯤꯊ ꯍꯔꯥꯎꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯎ ꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯣꯡ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯊꯔꯣ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯁꯥꯠꯂꯤ꯫ ꯑꯆꯧ ꯑꯆꯧꯕ ꯉꯥꯁꯤꯡꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯣꯟ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯃꯁꯤꯒꯤ ꯉꯥꯁꯤꯗꯤ ꯐꯖꯔꯦꯍꯦ, ꯍꯧꯖꯤꯛꯁꯦ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤꯀꯣ ꯉꯥꯁꯤ ꯐꯥꯗꯨꯅ ꯆꯥꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯕꯨꯃꯦꯁꯣꯔꯗꯣ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯕꯨꯃꯦꯁꯣꯔꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯋꯥꯅ ꯃꯪꯕ ꯃꯈꯩ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯃ ꯂꯩꯔꯝꯈꯤ꯫ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯤꯃꯨ ꯁꯦꯠꯄꯤ, ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯂꯤꯕꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯣ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ, ꯑꯗꯨꯒ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯕꯨꯃꯦꯁꯣꯔꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯉꯥꯏꯈꯣ, ꯅꯨꯄꯤꯁꯦ ꯂꯪꯆꯥꯛꯄꯤꯔ ꯍꯥꯏꯕꯗꯣ ꯁ꯭ꯋꯥꯏꯗ ꯇꯨꯃꯤꯟꯅꯅꯦ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯁꯤ꯫ ꯃꯗꯨꯗ ꯕꯨꯃꯦꯁꯣꯔꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯣ ꯋꯥꯔꯛ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ, ꯍꯪꯒꯠ ꯍꯟꯗꯥ, ꯃꯃꯥꯏꯗꯤ ꯁꯨꯡꯑꯣꯟ ꯑꯣꯟꯊꯣꯔꯛꯇꯦ꯫ ꯑꯗꯨꯝꯅ ꯑꯁꯨꯝ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕꯗꯒꯤ
ꯈꯪꯍꯧꯗꯅ ꯃꯕꯥꯅꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯂꯨꯠꯂꯝꯕ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤꯃꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯕꯥꯅꯤꯅ ꯑꯁꯨꯝꯅ ꯊꯤꯔꯤꯉꯩ ꯑꯁꯤꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯕꯥꯅꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯊꯣꯛꯂꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯂꯧꯕ ꯌꯥꯗꯕ ꯃꯈꯩ ꯀꯥꯏꯔꯤ ꯈꯧꯔꯤꯒꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨꯁꯨ ꯁꯦꯠꯊꯗꯨꯅ ꯊꯔꯥꯛ ꯊꯔꯥꯛ ꯆꯥꯜꯂꯤ ꯃꯈꯨꯠ ꯃꯈꯣꯡ ꯎꯟꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯁꯔꯨ ꯉꯥꯛꯇꯅꯤ ꯐꯤꯕꯝ ꯑꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯕꯨꯃꯦꯁꯣꯔ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯣ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯎꯊꯛꯁꯤꯡ ꯑꯗꯨꯗ ꯀꯥꯗꯨꯅ ꯎꯊꯛ ꯑꯃꯗꯒꯤ ꯑꯃꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯗꯨꯅ ꯁꯥꯟꯅꯩ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯕ ꯎ ꯋꯥ ꯄꯨꯝꯅꯃꯛ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯐꯖꯛ ꯐꯖꯛ ꯍꯥꯏꯔꯛꯏ ꯕꯨꯃꯦꯁꯣꯔꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯨꯃꯤꯠ ꯄꯥꯡꯉꯣ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯍꯥꯛꯅ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈ꯭ꯔꯗꯤ ꯀꯝꯗꯧꯕ ꯕꯨꯃꯦꯁꯣꯔꯅ ꯃꯥꯅ ꯍꯥꯠꯄ ꯌꯥꯔꯣꯏꯌꯦ ꯏꯕꯥꯅꯤꯁꯦ ꯁꯤꯔꯕꯅꯦ ꯊꯋꯥꯏꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯗꯣ ꯏꯇꯥꯎ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯨ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯊꯋꯥꯏ ꯑꯣꯏꯔꯖꯥꯠꯂꯥ ꯕꯨꯃꯦꯁꯣꯔꯅ ꯈꯪꯗꯦ ꯊꯋꯥꯏ ꯑꯣꯏꯔꯗꯤ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯗꯨꯅ ꯇꯧꯔꯣꯏꯗ꯭ꯔꯣ ꯃꯍꯥꯛꯇꯤ ꯐꯤꯕꯝ ꯌꯥꯝꯅ ꯀꯥꯏꯔꯦꯗ ꯑꯩꯈꯣꯏꯗꯤ ꯑꯍꯤꯡꯕ ꯃꯤꯒꯤ ꯃꯇꯧꯒꯨꯝꯅ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏꯗꯩꯅꯣꯗ ꯏꯇꯥꯎ ꯅꯪꯁꯨꯀꯣ ꯅꯈꯨꯠꯀꯥꯗꯣ ꯏꯑꯣꯟ ꯑꯣꯟꯅꯔꯒ ꯄꯥꯜꯂꯤꯗꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯏꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯨꯃꯦꯁꯣꯔ ꯃꯁꯥ ꯃꯇꯣꯝꯇ ꯌꯦꯡꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯑꯃꯗꯤ ꯃꯈꯣꯡꯗꯣ ꯈꯨꯅꯤꯡ ꯈꯨꯃꯥꯡ ꯑꯣꯟꯊꯣꯛꯅꯗꯨꯅ ꯄꯥꯜꯂꯒ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯍꯥꯠꯂꯤꯕ ꯂꯥꯏ ꯂꯪꯆꯥꯛꯄꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯤꯅ ꯆꯥꯎꯈꯠꯇꯦꯀꯣ ꯃꯥꯅ ꯍꯥꯠꯅꯤꯡꯕꯗꯨ ꯆꯨꯝꯅ ꯁꯨꯝ ꯍꯥꯠꯄ ꯌꯥꯏꯗꯅ ꯑꯩꯕꯨ ꯁꯣꯔꯦꯟ ꯑꯄꯨꯝꯕꯤꯁꯤꯡꯗꯒ ꯑꯃꯨꯛ ꯁꯔꯨ ꯁꯔꯥꯡ ꯊꯨꯗꯦꯛꯍꯟꯗꯅ ꯐꯖꯔꯦꯅꯦ ꯁꯦ ꯍꯧꯖꯤꯛꯇꯤ ꯂꯧꯇ꯭ꯔꯥꯎꯕꯤ ꯃꯥꯜꯂꯦꯗꯅ ꯁꯦ ꯑꯩ ꯀꯥꯟꯅꯄꯣꯟꯇꯦ ꯏꯕꯥꯅꯤ ꯃꯐꯝꯁꯤꯗꯒꯤꯅꯦ ꯊꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯔꯛꯂꯤ ꯃꯇꯨꯡꯂꯣꯝꯗꯗꯤ ꯑꯉꯛꯄ ꯐꯪꯅ ꯁꯞꯇ꯭ꯔ ꯇꯧꯔꯤ ꯈꯔ ꯊꯣꯛꯂꯛꯄ ꯍꯧꯔꯒ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯡꯗ ꯑꯃꯨꯛ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯕꯥꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯃꯇꯣꯝꯇ ꯖꯔ ꯖꯔ ꯁꯥꯡꯇꯣꯔꯛꯇꯨꯅ ꯃꯕꯥꯅꯤꯃꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯃꯊꯛꯇ ꯄꯥꯏꯈꯠꯂꯤ ꯐꯅ ꯋꯥꯡꯅ ꯑꯥꯒ ꯃꯊꯛ ꯑꯗꯨꯗ ꯄꯥꯏꯈꯠꯂꯕ ꯀꯥꯟꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤꯃꯛꯁꯦ ꯁꯤꯔꯕ ꯊꯋꯥꯏꯅꯤ ꯏꯕꯥꯅꯤꯕꯨ ꯊꯥꯗꯣꯛꯎ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯅ ꯈꯣꯡꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯂꯩꯐꯝꯁꯤ ꯃꯨꯟꯒꯦ ꯈꯜꯂꯒ ꯂꯥꯛꯄꯅꯤ ꯅꯕꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯁꯤꯗ ꯕꯨꯃꯦꯁꯣꯔꯅ ꯈꯨꯝꯂꯛꯏ ꯑꯩ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯂꯪꯆꯥꯛꯄꯤ ꯀꯧꯕ ꯂꯥꯏ ꯑꯃꯒ ꯑꯣꯛꯅꯈꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯂꯝꯗꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯃꯥꯕꯨ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯣ ꯑꯩ ꯃꯍꯥꯛꯄꯨ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯒꯦ ꯑꯗꯨꯒ ꯊꯋꯥꯏꯁꯤꯃꯗꯤ ꯑꯩꯅ ꯐꯥꯎꯔꯒꯦ ꯅꯍꯥꯛꯅ ꯂꯪꯆꯥꯛꯄꯤꯕꯨ ꯄꯨꯔꯒ ꯂꯥꯛꯂꯕ ꯀꯥꯟꯗ ꯑꯩ ꯊꯋꯥꯏ ꯑꯁꯦ ꯊꯥꯗꯣꯛꯀꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯕꯨ ꯐꯥꯒꯅꯨ ꯀꯔꯤꯒꯤ ꯐꯥꯗꯣꯏꯅꯣ ꯑꯗꯨꯗ ꯕꯨꯃꯦꯁꯣꯔꯅꯁꯨ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯉꯁꯤ ꯐꯥꯎꯗ ꯃꯥ ꯑꯩ ꯆꯪꯗꯨꯅ ꯂꯪꯆꯥꯛꯄꯤꯕꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛꯀ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯝꯅ ꯕꯨꯃꯦꯁꯣꯔꯅ ꯍꯥꯏꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯃꯈꯣꯏ ꯃꯥꯡꯈ꯭ꯔꯕꯗ ꯕꯨꯃꯦꯁꯣꯔ ꯀꯣꯏꯂꯩ ꯂꯨꯏꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯏꯇꯥꯎ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯐꯥꯈꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯨꯃꯦꯁꯣꯔ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯈꯣꯡꯅꯥꯡ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯕꯨꯃꯦꯁꯣꯔꯗꯣ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯏ ꯁꯪꯒꯤꯇꯥ ꯃꯥꯒꯤ ꯐꯣꯟ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯣ ꯄꯥꯏꯈꯠꯂꯛꯇꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯨꯛ ꯁꯨꯛꯏ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯀꯞꯆꯩ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯗꯣ ꯊꯧꯗꯣꯛꯇꯨꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯀꯣꯏꯍꯪ ꯍꯪꯉꯤ
mi singdu talakpa thongkal adudagi angauba setpa mi khara thogri mahak gari dagi kumthai aduga khonglei thuna khara changsillaga amuk leplaga thokliba mi sing aduda yengi mahak jingnaba asum asum hengalaklei ahal amada mahak na hangi ibok yum sibu kari leirage maduda ahal aduna khumlei ibema yum sida nupa macha ama leibani madu pakhang pharaba kanda turel mapal da siraga leiram leye adugi astini ngasi se sangitana ibok siram liba mi dubu kari maming kauge ahal aduna kari haiba mahaki min duba o Bumeswar haiba wara male maming du hek tabada sangita wakhal phawpa khanban nangdaba makai mitlu napom animakta pirang sintharaki mapi tamak targa manglaga leptuna leiba sangita gi matau aduta ahal aduna amuk makha tari ibema nahaku nupa macha aduga khangnaba nupirane khangnaba oiragadi nang mafam masida changuranu lukra singda chanba haibado nahak oiragadoribani lao lao abo ka tuminakrasi asi hairaga sangita gi makut ado singlaga thonggal da puthokri sangita makol nik launa ahal aduda yinglaga hari abo ki yarani ai adum chachakhrage asi khak hairaga magi gari ado mamai leina ba honari ahal aduna ibema ningthijina gari do thauroga yum jawona ba chaluko sangita na hoi abo asumna tapna haramlaga gari ado start tawduna thaukhri sangita gari ado thauribado mapina thumhatkibana mamangda leiriba singado ningthina ubai udoboi thor'i makhol thoknasu kappa haurakle khangba ngamduna mi chikpa khongnang lampak aduki mataida gari adu khamli gari ki so phawba satana khongnang lampak adomda chinsillaktuna khongnang amagi marumda phamtharaga makhol thokna Bumeswarbu kauduna kapli ngasai makai Bumeswargi thawai adusu khongnang amagi mathakta mathwai yamna nungaitana phamlaga leiramlibani nupi amana kapagi khonchal tabada mamai mamit ado khangsing singi kapliba do kadaida uiraba jakno haiduna koilei leiduna jingri Bumeswarna matamatu da uri nupi ama mamai khumjinduna kaplaga leiribado Bumeswarna matomta soli kana warajanune nupi asibu ai bugu kauduna kaplibasibo langchakpi oramnadi phakhanida asi haradona khongnang masadagi paithari Bumeswar nupi adugi manak tamna changchilai manak jawba matamdadi nupi ado mahak khanglajabi sangitani haiba khanglami sangitana kappodu ubada mahakna hairi kapkano nahana kaplaga ai nungaiteba sangita su mahakna hariba do tarabagum mamai nontharaga kaplamba adudagi mamai ado tapna nongkhallaktuna mapi teithoktuna Bumeswar leiriba adomda tapna jingrai Bumeswar su mahaku ura male khaladuna yamna harauna sangita bu kauraga oinarap tawna hairi sangita nang ai bu thirairo ai karimata saba thapa phanglaktaba yamna kuiri aram khonang bana ngauri nang chana bagam ta yaroktro ai nakhoigi yumdasu laklambane adu nangi thingadre mahakna asumna haiba phawba loiphatringaida sangita to phamlambadagi haugatuna Bumeswar pu phawdoktuna chatki mataw aduda Bumeswar ado sangita da wa kaya ama haiduna koitan tani adubu mahakna hairiba singdo sangita na karisu tada mahaki gari ado adumak thauduna chatkari Bumeswar mahaki nuksinajabina phawba ubidana chatkiba aduda mathwai yamna sakna lehobi nakar amaromdana mangi kaupa yamna haiba laithau tinthau taupa aruba ana ayek kaya taraina manghan mangamba amaiba ama singyada yum saduna leirami yumdom pokta leiba ojaraga su ahaiba amaiba oibana arapa mafam kayadagi mi yengba laknarami adumak makhoi loinamak phana hankiba ngaktani ayuk nungthil haibati numit leiringai matamdadi mahak arakpa mi khudimak loina yengi aduga numit leitharka matam jausillaklagadi phana aruba anaba oirabasu mahak yengbiyu haiba yaramdi numidangi matamni amaiba mangi ado thong thingjinduna yum manungda leiri matam aduta mahaki thong ado mapalomdagi kanna thilaktuna taniklaba khonjal amanasu kauri oza maiba thongsiang ta hangbiyo mangi parap thong ado hangdui maidia mata puthorakte thabal phabarina lemliba nupi ado ui mahakna nupi ado urabasu
nupi adunati mahakbu uba phangde maramdi mahak pumam mamba imung aduda liplibani nupi aduda mangina hairi ibema kari thabukino aidi numidanga mi unade ko hayengana lau a chalo nupi aduna nunghikna na hairi oza aigi chanupi amakhak yaujabado layok tilok tawduna phibam amada lehore ozana amukta yengbiyo oza amukta di chalusiba ai gari yaujara iye maruda mangina ibema amabu were numit leitrabati ai upai leriko halo asumna nupi asiga amaiba asiga na sanariba ado khara sathoklaga leiriba auto driver adunati nupi aduga wari sanariba amaiba ado mamit angangba panba masi panba sagumba ama oina urami adubu phajana mayek singna ubadi ngamdi mahak kibadi phawi adubu mahana uribado karino khanduna munna mamit ado samdoktuna jinglami nupi adusu phana kanna zatunaba amaiba aduda haijari adubu amaiba mangina sumya yaramdi mangina su nupi ado ningthina hankinaba hairamlaga mahaki thong ado thingjinkhri masidagi nupi ado mathwai wana kapna auto adugi manakta laktuna auto da kakhatli aduga driver aduda hairi ibungo halasi asumna haujikti auto driver aduna mahaki auto ado mamai leithoktuna gari tharukli lambi dani auto driver aduna hangli ine haujik chaluba mafam dubu amaibagi yum singleko nupi aduna single ibungo nungdang di mahak yengdi haiduna ne thongno chingkhibani maruda auto driver aduna adu ine nangna haujik wari sanari ngaida aigi minara khangdi machi panba mamit ngangba panba sagumba mawoina uiba nupi aduna kadai dagi wanado ibungo isa dugi mathana marola ma sabane nangna marola ma matuda auto driver aduna ine ain hajari base asengbani ko nupi aduna ibungo taning deda wathi nganganu mamituna ngangba wirabati manaka lubliba ai uroidro machi pali kaina hajindana noi nahagi hauno pi pangkhai khaina bado nani ji kaya pamje ko mado nasung namanaba singda tawata thabakni ajaji chalu masideki auto driver adusu wa makha dumak tadri tumina auto wado thauri nupi adugi thongal jawrabada nupi ado thadaramnaga mahaksu mayum yongunaba gari ado thauraga lakli mayum jawrabada makhong mukhut hamdokli aduga magi uptuna thamliba chak charuk ado sathoklaga magi kada changlakli magi nupiga masagati nungaina tumlami masidagi mahakna matomta haijai yamna thengba maksunati loina tumlam libani asam na murum solaga magi phamungda kakhatuna hipthari hek hipthabaga ikui kuidana adumak mahak tumthakri mahakna asam na tumlam badagi mapal thukningba phaurakpadagi mikap tholaktuna mangolgi mai thanduna yena kha masi amata mapal thokli mahakna mapal thoklingaida sumangta kanagumba ama satkibagi sahum phangi masidagi mapal thoklibado loisilaga sumangda yengthorai adubu kanasu leramdi thonga lomda kana chatkhiba jano haiduna mamai ado chepthatuna yengi adubu kanasu chatkhiba uramdi masidagi mahak changlage haiduna onsilakpada sumang aduda mahaki mami ado masi panba masa mau yamna phaba amagi sabanda oina tarami madu ubada mahak khangprek khangduna laurga maning handuna tuki wari asigi mapan suba tangkak matang asida loisinjari mathangge tangkakta kari kamdo bugi haibadu mayam punna ngaiminarasi mayambu aroibada amukka hanna khurumjari